Channel asina mayambu amukkasu hana taramna okjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlaba kubi sing aduna subscribe amadi notification bell icon adada git launa amuktang nambira. Hai Thoiba Ima ai bu ko bro hoi ne law ne ima isa wa ama kuk na khana da ba ya tre ne kai wa no ima hai atai na te na pa bung gi marup lu khoi do khang ba na tro khangi kai no ima maru ba yam na khoi ba masa ne na hui muk to wang bu na tro hoi ne ado ai khak tang lei ba da hai rasu mayam lei ba da di hai nu ko as hai di dai ma ima ai bu gi hai bu ni kai no adu kai taro ge ima ai se hai do ba maru ai ba wa di hai da wa koi su da na sum lei re atai gi na te da na pa bung na hai ri ba ma gi marup to adu gi masanu pi ahan do machan pi hai di sin tharoi ma na te da nupi ahan na pokpa masanu pi du ni hai se ngai khune ma sin tha gi mama ine atang bi se ahal na tabra na te da kai de gi no nupi ahan do mana nam da na ha laga leisilini ima di kamai khangi ba madu gi wari yam na lei as adu di amta wali ro ne ma ta bu ta ningi ne adom da khan bagi matam na ti aina hai se mun na taw na pa na ne masanu pi ahan du lobo masanu pa da ma gi leidi ba lanthum umba tang khai ama sinani hai aduga tang khai mana kam do wai ma kam daw ba hai bu kai no tang khai du mana leiri ba masanu pa atai mayam se yena hani sini da na as adu di kai de gi ya roi da amana tang khai ma phang khraga tang khai mana mayam yena ba hai du di as hai nang na yaba yadaba hai na khai dran leiraga kayem kana roi na pa na lek prabawani adu ima atai ima han hoi ima ya hoi bu loine ya bro ya adadi kaino magi sakti puthok na dana nupi masa dubu mamu oiba hai se na ma mayam gi lengdraba phirep ne as adu di ai khoi mung che achoblan jaw amadi thok tori ne lanjaw thokpa thokta badi khangde na pa na nupi masa dana khoi mayam ga ne sakhang mai khang na ba hai na yum sida tha ani thamni su hairi kari ma yum sida mo idori bu nupi dubu luong ji ai da hana na mayang sakhang mai khang na ba ne na hana thamni hai ba nati ma ai khoi pa ba sibu ngor ba jala aduga mana hai ba da noi mayam na hoi hai ni ya sina kamdori noi ma hai wasoi ngangdan leiranu adui saruk imana haidum to nupi masa do khudum sanba ngamna ba kaino upai thiba horo hairisini as kai de ginu dei ma ai masang musa khang da nupi do lobu ngam loi ai di sintha de ni lupchari ba ima su hana khang li ba natro hai mahasandan nangi sintha haidudi atombi masani ne mapana machane haina phawba nungsiba nati ne aduga tamphasana haiduna mapana laidona laliba adu lauradi napa gi maral mayam sisu tangkhai ama phangdoriba aduga nupi dugi mapana su maral do chingmuk wangna awun oina hapakadoriba aduna nangi sintha haidugi wakhal thadu hairisini ko as ima ai di du da khang de sintha na tan atopo nupi am da pam de harisini ima gi thoiba sumdaurasi nupi masado nungsiba saro aduga ma lauraba matung ikui dana amuk nangna pamba nupi do amuk lauro adu oiradi yare dana hoi ma adu bo oiradi adu ni dana imagi isa haisya imana haiba wasu munna ta do bani adu bu oiradi nangi aningba apamba su thungnaba imana adum honrakla dabani as ima ado nupi da lowe na sintha na mu yaraktradi kamdo ba kaigi adugi damakta chingnari no se nupi haisidine sana lupa arang arak khara hek uhalaga mami thagalu aduda adum yarakladabani as ado
ꯁꯤꯟꯊꯥꯗꯤ ꯑꯗꯨꯒꯨꯝꯕꯗ ꯀꯌꯥ ꯄꯥꯝꯗꯕꯅꯤꯕ. ꯍꯦꯔꯥ ꯃꯥꯅ ꯄꯥꯝꯗ꯭ꯔꯁꯨ ꯃꯃꯥ ꯑꯗꯨꯅꯗꯤ ꯄꯥꯝꯂꯤꯗꯅ. ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃꯗ ꯁꯤꯛꯂꯒ ꯂꯣꯏꯔꯦꯁꯦ. ꯑꯗꯨꯒꯤꯗꯤ ꯊꯣꯏꯅ ꯋꯥꯔꯨꯅꯨ. ꯑꯁ ꯑꯩꯒꯤꯕꯨꯗꯤ ꯁꯤꯟꯊꯥꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯏꯃꯥꯅ ꯇꯧ ꯍꯥꯏꯕ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯅꯤ. ꯅꯪꯇ ꯑꯗꯨꯗ ꯍꯥꯏꯌꯣ. ꯃꯈꯥ ꯇꯥꯕꯗꯤ ꯏꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯒꯦ. ꯑꯗꯨꯗꯤ ꯏꯃꯥꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯌꯥꯔꯦ. ꯑꯇꯣꯝꯕ ꯑꯇꯣꯝꯕꯧ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ? ꯑꯩ ꯏꯆꯤꯜ ꯏꯅꯥꯎ ꯈꯟꯅꯗꯕ ꯌꯥꯗꯕ ꯑꯃ ꯂꯩꯔꯦꯅꯦ. ꯀꯩ ꯋꯥꯅꯣ ꯇꯌꯥꯏ? ꯄꯥꯕꯅ ꯂꯟ ꯊꯨꯝ ꯌꯦꯟꯊꯣꯛꯄꯒꯤ ꯋꯥ ꯍꯥꯏꯔꯦ. ꯄꯥꯕꯅꯕꯣ? ꯑꯦ, ꯀꯃꯥꯏꯅ ꯌꯦꯟꯒꯅꯤ ꯍꯥꯏꯒꯦ ꯇꯌꯥꯏ? ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯈꯨꯌꯦꯟꯅꯤ ꯇꯧꯗꯣꯔꯤꯕꯁꯦ. ꯀꯩꯗꯧꯔꯒꯦ ꯇꯌꯥꯏꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯣ? ꯑꯩ ꯀꯃꯥꯏꯅ ꯁꯥꯎꯔꯣꯏꯗꯣꯔꯤꯅꯣ? ꯅꯨꯄꯤꯅꯤꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯂꯣꯟꯁꯤꯜꯂꯦ. ꯑꯗꯨꯒ ꯂꯟ ꯊꯨꯝ ꯌꯦꯟꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯉꯧꯁꯤꯟꯅꯔꯛꯑꯦꯅꯦ. ꯇꯌꯥꯏ, ꯄꯥꯕꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯊꯨꯡꯂꯔꯣꯏ ꯍꯥꯏꯔꯣ? ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯦꯗ. ꯑꯗꯨꯗꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ. ꯅꯇꯣꯝꯇ ꯄꯪꯁꯥꯎ ꯁꯥꯎꯕꯒꯤ ꯃꯍꯨꯠ ꯋꯥꯗꯣ ꯀꯩꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯗꯣ ꯈꯟꯅꯕꯅ ꯐꯠꯇ꯭ꯔꯣ ꯇꯌꯥꯏ? ꯑꯇꯩ ꯅꯠꯇꯦꯗ. ꯄꯥꯕꯨꯡ ꯂꯨꯈꯣꯏꯗꯣ ꯈꯪꯉꯤꯗꯅ. ꯈꯪꯉꯤꯅꯦ. ꯃꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯄꯤꯊꯣꯛꯂꯅꯤ ꯍꯥꯏꯔꯤꯔꯣ? ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯦꯗ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯂꯩꯕꯗꯣ. ꯁꯤꯟꯊꯥꯕꯨꯔꯣ? ꯅꯠꯇꯦ, ꯃꯤꯔꯝꯗ ꯂꯩꯕꯗꯣ ꯑꯗꯨ ꯍꯥꯏꯕꯅꯤꯅꯦ. ꯑꯣ, ꯑꯗꯨꯗꯤ ꯀꯅꯥꯅ ꯈꯪꯅꯤ? ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯗꯗꯤ ꯁꯤꯟꯊꯥ ꯈꯛꯇꯅꯤ. ꯑꯗꯨꯅ ꯃꯆꯥꯅꯨꯄꯤ ꯍꯥꯏꯔꯒꯗꯤ ꯃꯥ ꯍꯦꯛꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯕꯅꯤꯗꯅ. ꯌꯥꯔꯦ ꯑꯗꯨꯒꯤ ꯋꯥꯗꯣ. ꯑꯩꯅ ꯍꯥꯏꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯎ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯂꯧꯕꯗ ꯂꯟ ꯊꯨꯝꯁꯦ ꯇꯪꯈꯥꯏ ꯑꯃ ꯄꯤꯅꯤ. ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯪꯈꯥꯏꯗꯨꯅ ꯑꯇꯩ ꯃꯌꯥꯝ ꯌꯦꯟꯅꯅꯤ ꯍꯥꯏꯔꯤꯅꯦ. ꯑꯁ, ꯑꯗꯨꯗꯤ ꯄꯥꯕꯁꯨ ꯍꯦꯃꯟꯗ꯭ꯔꯣ? ꯑꯣ, ꯊꯥꯏꯅ ꯄꯥꯕꯨꯡ ꯂꯨꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯁꯤꯡꯂꯤꯅꯦꯌꯦ. ꯀꯗꯥꯏꯗꯒꯤ ꯑꯣꯟꯊꯣꯛꯄ. ꯑꯗꯣ ꯏꯃꯥ ꯃꯌꯥꯝꯅꯕꯨ ꯌꯥꯔꯕ꯭ꯔꯥꯅꯦ? ꯑꯩ ꯌꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯕꯪ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯟꯊꯨꯝ ꯍꯥꯏꯔꯦ ꯇꯪꯈꯥꯏ ꯑꯃ ꯐꯪꯂꯅꯤ ꯈꯟꯕꯒꯤꯅꯤꯅꯦ. ꯃꯆꯥꯅꯨꯄꯤꯒꯤ ꯍꯨꯜꯂꯛꯇꯧꯔꯤꯕ ꯑꯎꯟꯄꯣꯠꯇꯨꯁꯨ ꯈꯖꯤꯛ ꯈꯔꯥꯛ ꯑꯣꯏꯗꯧꯕ ꯅꯠꯇꯦ. ꯑꯗꯨꯅ ꯃꯈꯣꯏꯗꯤ ꯃꯆꯥꯅ ꯃꯃꯧ ꯑꯣꯏꯗꯕ ꯌꯥꯗꯦꯗꯅ ꯍꯔꯥꯎꯅꯅꯤ ꯌꯥꯔꯤꯕꯁꯦ. ꯑꯦ, ꯏꯃꯥ ꯃꯌꯥꯝꯁꯤꯁꯨ ꯌꯥꯔꯤꯅꯦ. ꯑꯌꯥꯕ ꯅꯨꯄꯤ ꯉꯥꯛꯇꯅꯤꯅꯦ. ꯃꯣꯏ ꯂꯥꯏꯔꯤ. ꯑꯩꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯥꯏꯉꯝꯗꯅ ꯂꯥꯛꯂꯤꯕꯁꯦ ꯑꯔꯨꯕ ꯋꯥ ꯑꯃ ꯈꯟꯅꯒꯦ ꯍꯥꯏꯅꯅꯤ. ꯑꯁ, ꯇꯌꯥꯏꯁꯨ ꯍꯥꯏꯕꯗꯤ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ. ꯈꯟꯅꯁꯦꯗ ꯄꯪꯍꯥꯏꯗ ꯍꯥꯏ. ꯍꯥꯏꯔꯛꯀꯦꯍꯦ. ꯑꯇꯩ ꯅꯠꯇꯦꯗ, ꯁꯨꯝꯗꯧꯕꯅꯤ. ꯏꯃꯥꯅ ꯂꯣꯟꯅ ꯋꯥ ꯃꯦꯜꯂꯛꯄꯅꯤ. ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦꯗꯅ. ꯑꯩꯉꯣꯟꯗ ꯊꯪꯖꯜꯂꯛꯏ ꯑꯣꯏꯔꯝꯅꯤꯅꯦ. ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯇꯌꯥꯏꯗ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯗ. ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯈꯤꯕꯁꯤꯅ ꯑꯈꯪ ꯁꯅꯥ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ. ꯅꯌꯥꯝꯕ ꯑꯩꯗꯤ ꯅꯇꯩꯃ ꯍꯦꯟꯊꯣꯏꯅ ꯂꯩꯈꯤꯗꯕ ꯇꯨꯡꯗꯒꯤꯗꯤ ꯅꯨꯄꯤ ꯑꯃꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ. ꯏꯁ, ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯋꯥꯗ꯭ꯔꯥ? ꯅꯇꯩꯃ ꯍꯦꯟꯊꯣꯏ ꯀꯥꯏꯅꯒ ꯂꯧꯅ ꯂꯩꯅꯕꯁꯨ ꯅꯠꯇꯕꯁꯤꯗ. ꯇꯥꯅꯤꯡꯗꯦꯀꯣ ꯇꯌꯥꯏ. ꯅꯪꯕꯨ ꯄꯥꯝꯗꯦ ꯅꯨꯡꯁꯤꯗꯦꯗꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯈꯜꯗ ꯁꯤꯕ ꯉꯝꯂꯤꯕ ꯅꯨꯄꯤꯗꯨꯒꯤꯗꯃꯛꯇ ꯅꯪꯅ ꯅꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯊꯤꯗꯅ ꯂꯦꯟꯕ ꯍꯥꯏꯕꯁꯦ ꯄꯥꯡꯗꯕꯒꯤ ꯊꯧꯑꯣꯡꯅꯤꯅꯦ ꯇꯌꯥꯏ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ. ꯃꯥꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯃꯥꯅ ꯂꯣꯏꯔꯦ ꯍꯥꯏꯅ ꯃꯄꯣꯛꯁꯤꯃꯒꯤ ꯂꯦꯞꯈ꯭ꯔꯕꯅꯤꯅꯦ ꯏꯕꯨꯡꯉꯣ. ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤꯗ. ꯑꯁꯤꯒꯨꯝꯕ ꯆꯣꯏꯇ꯭ꯔꯪ ꯄꯥꯇ꯭ꯔꯪꯁꯦ ꯇꯥꯒꯗꯕꯒꯤ ꯁꯔꯨꯛ ꯏꯅꯥꯁꯦ ꯍꯦꯛ ꯄꯪꯈꯤꯕꯅ ꯐꯕꯅꯤ. ꯃꯁꯤ ꯃꯌꯥꯝꯕ ꯑꯩꯉꯣꯟꯗꯒꯁꯨ ꯂꯛꯅꯗꯅꯒꯁꯨ ꯇꯧꯔꯤꯅꯦ. ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ. ꯅꯪꯁꯨꯅꯦ ꯀꯣꯟꯅ ꯈꯪꯂꯛꯈꯤꯅꯤ. ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯁꯨꯝ ꯇꯧꯕꯣꯏꯔꯦꯗꯅ. ꯑꯣ, ꯌꯥꯔꯦ ꯇꯌꯥꯏ. ꯑꯩꯅꯦ ꯅꯨꯡꯁꯤꯕꯒ ꯑꯃꯠꯇ ꯈꯪꯖꯅꯤꯡꯗ꯭ꯔꯦ. ꯅꯣꯏꯒꯤ ꯐꯤꯕꯝꯁꯦ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ. ꯅꯠꯇꯦꯅꯦ, ꯑꯇꯩ ꯂꯥꯏꯔꯤ. ꯑꯩꯈꯣꯏꯒꯤ ꯌꯥꯝꯕꯨꯡ ꯍꯜꯀꯣꯛ ꯐꯥꯕꯗꯨꯅ ꯃꯗꯨꯅ ꯀꯝꯗꯧꯕ? ꯃꯥꯅ ꯑꯍꯜꯅꯤꯅ ꯅꯨꯄꯤꯗꯣ ꯃꯥꯅ ꯂꯧꯒꯦ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯕ? ꯈꯪꯗꯦ ꯃꯥꯒꯤ ꯋꯥꯁꯦ. ꯉꯁꯥꯏ ꯋꯥ ꯇꯥꯅꯕꯁꯨ ꯌꯥꯎꯗꯦ. ꯏꯃꯥꯍꯜ ꯐꯪꯉꯤ ꯉꯝꯗꯦ ꯍꯥꯏꯅ ꯌꯥꯎꯗꯦ. ꯌꯥꯃꯨꯡꯗꯤ ꯀꯔꯤꯅꯣ ꯂꯩꯕꯥꯛꯀꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯌꯨꯛꯇꯒꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯕꯅꯤ. ꯈꯪꯗ꯭ꯔꯦ. ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯋꯥꯁꯦ ꯑꯃꯠꯇ ꯌꯥꯎꯖꯔꯔꯣꯏꯀꯣ. ꯑꯇꯩꯒꯤ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦꯅꯦ. ꯅꯪꯒꯤ ꯍꯥꯏꯕ ꯃꯤꯑꯣꯏꯗꯣ
ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯧ ꯇꯌꯥꯏ ꯑꯩꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯟ ꯊꯨꯝꯒꯤ ꯃꯨꯟꯅꯕꯒꯤ ꯂꯟꯖꯥꯎꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯥꯎꯖꯅꯤꯡꯗ꯭ꯔꯦ ꯑꯉꯝ ꯑꯉꯝꯕ ꯅꯣꯏ ꯃꯁꯦꯜ ꯑꯗꯨꯝ ꯃꯨꯟꯅꯔꯣ ꯑꯩ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯦ ꯏꯃꯥꯅ ꯄꯣꯛꯂꯤꯕꯁꯦ ꯅꯪꯒ ꯑꯩꯒꯗꯅꯤ ꯑꯇꯩꯁꯤꯡꯒꯤꯗꯤ ꯂꯣꯟꯅꯕꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯄꯗ ꯑꯗ ꯇꯥꯏ ꯍꯥꯏꯗꯨꯗꯤ ꯅꯪ ꯑꯩꯗꯅꯤ ꯑꯇꯩꯁꯤꯗꯤ ꯃꯁꯤꯡ ꯊꯥꯔꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯃꯍꯨꯝ ꯆꯥꯎꯅꯕ ꯁꯤꯟꯗꯕ ꯌꯥꯗꯕꯅꯤꯅꯦ 이bunꯉꯣ ꯐꯅꯕꯨ ꯈꯜꯂꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯨꯡꯁꯤꯅꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯑꯇꯩꯗꯤ ꯀꯩꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯗꯦꯅꯦ 이bunꯉꯣ ꯑꯗꯨ ꯑꯃꯠꯇ ꯈꯟꯕꯤꯔꯨꯅꯨ ꯑꯩꯅ ꯍꯥꯏꯁꯤꯗ ꯇꯧ ꯍꯣꯏꯁꯦ ꯇꯌꯥꯏ ꯑꯩꯁꯨ ꯑꯉꯝꯕ ꯗꯤꯁꯥ ꯎꯄꯥꯏ ꯇꯧꯗꯅ ꯑꯉꯝꯕ ꯁꯛꯇꯤꯒ ꯄꯨꯊꯣꯛꯇꯅ ꯍꯣꯠꯅꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅꯤꯗꯅ ꯅꯌꯥꯝꯕ ꯅꯤꯡꯕ ꯏꯅꯥꯎ ꯍꯥꯏꯁꯤꯗꯤ Hey, nupi! Nupi! Ay, nupi, tomi nang kaya lagi. O kari haige, nanay nupibu kaidawzo haibano. Lesi lay tuanda na, kuandi ang tuong na nuksihan ka. Lisa na lengi lisa tu, sugan halano. Karino, takbiga daba wadi haida nanay nupido onsilaga. Eh, ay nawahay ba daga sintak daga kumladana. Namay, dito tadilak na pungkay-kay ni Kangdi. Kaino baba, imana akan bawa amata hay basunate. Baba na imada sukta thiri ba sibo. Hey, nang masima sabra hay bravo. Fubrong tadilak ba soyro. Mamagi sang-sang iwa kay dani na. Lin karong mama matsasitiya. Yari makoy mapa, tukpiro kaidawki. Nanay nupi na lahat pangaktan. Kaino ima, imana lansulanda na asung tuthasan na khangli sibo. Tumilayo ni nang po. Napasi, amok sarap patari ni nang po. Sorry ba kaya dani na. Hey, ay kita. Nama tonga misina ay nungsi krabo na pido. Hatok liban. Ha, kang ba? Aduh mana masida ay pamde hari muktada. Nam laga hiktanin lay salak ni basa. Taning di baba, imada maran pumba thangsin na bahot na bigano. Nasana na sang arapang am didi haining din eh. Masi itindak tagarang rana ka kumsay ni masi. Eh masi. Ayo, Kamdawi. Kupak to hobra. Amang tsaki gero. Yari ba makoy mapa? Angang sidadi kutabi no kaidawki. Harasu patrasu, masi nangi na chani. Nasasi nungsiba mati ama paubihik pokjabra. Kanagi siya. Masigong ba isa ka matalaytege? Ay di isa tampadani. Isa tampasanadani o paigi isa di. Ano hagi tao? Ay nangasay dagi hingsabil linupi ng kauribase at ay ginate. Isa sanada yung sidalak tao de. Mere ibakti ka halakla ni harakla. Ada na magi kanong ado. Shit na sitok sindo. Upul marik amado pabo hek pakpayab nate. Hek paklaba. Naman sa hingre kang. Isado. Nan mo yan pambani. Hey, ay na hari siniko. ima, kay ginawa na nasumpak tada na lay isibo. Ima na lan basunate. Kay ginawa wa amata faw ba haibang amjise. Tumilayo ni nang po. Iyo turisi, tuksin na rin niya. Na magsi, itsagi na magtanin niya. Kay no ima na hari miyam do ba? Tumilayo niya. Kay no ima na tawri do ba? Iyom sita faw ba hek huran bisay. Nang na marol ama. Nang naghang manatin, ay niyengli si, tabag subi mayam do, laibra hay niyengli niya. Moy leraga kay dawrage. Muay layradi, wahay bayade niya. Kay wano ko ohayrose, kanam talay tiba. Atay na tida. Masano bisak pazabido, lakla ni hayda na. Aduna ima isasu, lilaw do bayadri hay kitaw buni. As, tawsin na ba ay? Ay di na, mga gaon sila ni kanbada, tanbutan ba na loy raban eh. Ay hay, tan bayadi. Nang niya, matam karadi, tawsin na da bayada buni. Natradi, layri ba lantum mayam si, amat da uy ba pangloy daw rin.
Imana aduda adum hayo. Kay kanaba. Lan thumayam leirasu nungaiba. Nungsi sanaba yumbal oidradi kemta kanaba natida. Hai, nangna kari khangdana. Sel leitrabadi pumnamak aremban. Mukna lamlabada nungsiba kasi hu taret mu kharaktoini. Ai hoidine nungsiba phangba phangdaba karim darkar oidi. Sel bu leiradi yare. Adunara. Nupi lay khangna paabada leirak-lise. Natradi kaino. Andudi paabana haujikta hairamba. Ima hangdo ima na hatpani haisisi sume. Adudi hainu. Magi nupina manung matam sadana leizakidabani. Madu aigi khuzin thauranga amata nateko. Ekhoi masidiba. Hai thoiba. Thoibao. Hai, thoiba nangbu. Kadai lagi haiwani ya? Sida lay kaitorage ima. Hai, napa na haibada. Napa bung lukhoi gi masanapi tamphasana haido. Hayeng mayumda thunglarani hainiya. Adubo kaito haibani ma aibo. Masibu karinun he. Hairaga sumpangsin basibu masibo. As haido wadu ko hairu kaitoge ima. Nayamba nanaw mayam sisunya. Amatta sithada nupido magi oina bo hotnarakladabani. Aduna nangsu kaino wakhaldu thadau haiwani ne. As kashi thoina khanjilinu daima. Alam dale rubanina koi balangba yamna pamlamni. Koi balangba khara pubiraga loire ima. Hai, madu yaba natin he. Yamna liri khoiriba mataw utkadabani. Jinglemna wangang sangang se sem sadana asawbot pa yadi. Aduga ne hayeng si hekta talaga. Sakhang mai khangnaba laklini haidana. Mamali yamna su tangdaba. Yamna su hongdaba. Khudolga puraga satkadabani. Ado kaigino ima. Mamal yamna su tangdaba. Yamna su hongdaba khudolga puraga satoriudia. Masi. Aina makok sa thadau haibase sungya yadeba masi. Hai, atangbudo amuk puro. Maabu moithem tawba haure haina khandawriba khangabra. Aduga amuk ahongba puro. Isu tade mi da pot pibada ju chadi sinadi natai saroi haina khandawriba khangaba. As khangre da tanja se amna boluri ni tawrise. Ado sinthana madu uraga nungaitadi kamdawba ima. Matam kharadi namit na chajet wisindana khango. Nupi masaduna bu luhongba hek yaraklaba. Ikui dana sinthabu imana ne ima oina laushin ni hairisini. Hoine adubo oiradi aishu yare daima. Hai Asoba Nangbu kadaida musat ke hari banone Baba leba kyeru bami phama malaye. Adugi amukta chalogi tawban. Nangi thabak tubudi yamna chilamgani haiba paba khang. Adubu ipaga waring hak saba phawba yararoidro. Kari wano baba. Baba na sada wa haibo amuk mi da haibo dona koina haidasu ko haibe yabadida. Isana disiman basida paki haiba ngamdabani ne. Ohoise. Ado kai wano hairoba tarage. Ataygi natteda. Ipana nakhoi mayam sigi amadi napabung lukhoi ma yengboina asumna lep. Magi masanupi ahallo lawba isada ipagi leiriba lanthum mase tangkhai ama piba hai. Aduba tangkhai lem horiba sina atay mayam masina yenaba haina lepleni. Ohoi baba. Aigidi baba hoina lemna ba aduda adum yanare. Thoini ninga leijadida. Adubune Achoba Nama mayamga nanaw mayamgadi masida nupi masadabu mamaw oidaba yade magi oidaba yade dana thorang pumba loina loikre do nangna masida As baba nasagidi madugumba hiramduda wakal thatabagi thoina matam sangde. Aigi haibabu aigi thawaisina leiriba makai laiba asi kana doba kitang toromangam basitane nasana khanjaribdi baba.
ꯄꯥꯕꯅꯁꯨ ꯅꯆꯥꯒꯤ ꯑꯅꯤꯡꯕꯁꯤꯗ ꯊꯤꯡꯕꯤꯒꯅꯨ ꯐꯔꯦ ꯐꯔꯦ ꯏꯁꯥꯒꯤ ꯋꯥꯈꯜꯅꯕꯨ ꯑꯗꯨ ꯌꯧꯔꯕꯗꯤ ꯐꯔꯦ ꯕꯥꯕꯥ ꯑꯗꯨꯗꯤ ꯅꯆꯥ ꯑꯃꯨꯛ ꯆꯠꯆꯔꯣ ꯆꯠꯆꯔꯣ ꯑꯇꯣꯝꯕ ꯑꯇꯣꯝꯕꯧ ꯑꯩ ꯑꯇꯣꯝꯕ ꯅꯪꯕꯨ ꯀꯥꯏ ꯂꯩꯒꯦꯅꯦ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ ꯏꯃꯥꯕꯨ ꯃꯁꯥ ꯅꯨꯡꯉꯥꯏꯇꯦ ꯀꯥꯏꯅꯒ ꯍꯥꯏꯕ꯭ꯔꯣ ꯏꯃꯥꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁ ꯑꯔꯥ ꯑꯈꯪꯅꯕꯗꯧꯅ ꯀꯧꯕꯗꯨꯗ ꯑꯩꯗꯤ ꯄꯥꯕꯨ ꯄꯥꯈꯠꯂꯨꯔꯦꯅꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯇꯌꯥꯏ ꯑꯩ ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦꯅꯦ ꯍꯣꯏ ꯇꯌꯥꯏꯒꯤ ꯑꯔꯨꯕ ꯋꯥ ꯃꯌꯥꯝ ꯑꯁꯤ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯒꯗꯧꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩ ꯃꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯋꯥꯅꯤ ꯇꯝꯐꯥ ꯁꯅꯥꯗꯣ ꯑꯦ ꯀꯅꯥꯅꯣ ꯇꯝꯐꯥꯁꯅꯥ ꯍꯥꯏꯕꯣ ꯑꯩ ꯇꯝꯐꯥ ꯁꯅꯥ ꯍꯥꯏꯗꯤ ꯄꯥꯕꯨꯡ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯣ ꯁꯤꯟꯊꯥ ꯅꯠꯇꯕꯤꯗꯣ ꯑꯣꯏꯅꯦ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯗꯨ ꯉꯁꯤ ꯃꯌꯨꯝꯗ ꯊꯨꯡꯂꯔꯅꯤ ꯍꯥꯏ ꯑꯦ ꯐꯔꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯁꯤ ꯑꯃꯨꯛꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ ꯑꯁ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯇꯥꯔꯒꯦ ꯀꯩꯗꯧꯔꯒꯦ ꯇꯌꯥꯏ ꯃꯤ ꯊꯧꯕ ꯍꯣꯏꯗꯤ ꯅꯨꯄꯤꯗꯨꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯆꯠꯅꯤ ꯀꯥꯏꯅ ꯁꯦꯝꯃ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤꯅꯦ ꯅꯪꯕꯣ ꯃꯗꯨꯒꯤ ꯄꯥꯎ ꯇꯝꯃ ꯆꯦꯜꯂꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯇꯌꯥꯏꯅ ꯃꯁꯤꯗ ꯑꯔꯥ ꯑꯈꯪꯅꯗꯅꯒ ꯄꯥꯈꯠꯂꯤꯗꯣ ꯄꯛꯇꯦꯍꯦ ꯅꯪꯅ ꯄꯛꯏ ꯄꯛꯇꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩꯗ ꯃꯤꯅ ꯍꯥꯟꯅ ꯂꯥꯛꯈꯤꯅꯦꯁꯦ ꯈꯪꯗꯦꯅꯦ ꯅꯪ ꯑꯁ ꯇꯌꯥꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯅꯨꯄꯤꯗꯣ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦꯗ ꯑꯗꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯑꯁꯥ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯊꯝꯂꯤꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯇꯥꯗꯣꯏ ꯁꯔꯨꯛ ꯑꯩꯅ ꯊꯣꯛꯄ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯖꯔꯒꯦ ꯑꯁ ꯏꯃꯥ ꯑꯩꯗꯤꯅꯦ ꯂꯥꯛꯂꯤꯅꯤ ꯇꯧꯔꯤꯁꯦ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦꯕ ꯇꯨꯃꯤꯟ ꯂꯩꯌꯨ ꯇꯥꯅꯤꯅꯦ ꯑꯩꯅꯦ ꯂꯤꯂꯥ ꯍꯧꯔꯒꯦ ꯅꯪꯁꯨ ꯃꯇꯥꯡ ꯆꯥꯅ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯣ ꯂꯥꯛꯑꯣ ꯍꯧꯔꯁꯤ ꯉꯥꯏꯈꯣ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯂꯥꯛꯇ ꯂꯥꯛꯑꯣ ꯑꯣꯟꯊꯣꯛꯅ ꯇꯜꯂꯤꯍꯦ ꯏꯃꯥ ꯅꯪꯁꯤꯗꯤ ꯂꯥꯛꯇ ꯂꯥꯛꯑꯣ ꯍꯦ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯃꯦꯝ ꯁꯥꯍꯦꯕꯁꯦ ꯏꯕꯦꯝꯃ ꯇꯝꯐꯥ ꯀꯩꯅꯣ ꯃꯅꯥꯁꯦ ꯄꯪꯂꯕꯣ ꯀꯩꯅꯣ ꯈꯪꯗꯦ ꯃꯤꯅ ꯀꯧꯔꯤ ꯉꯥꯡꯂꯤ ꯍꯥꯏꯕꯒ ꯑꯃꯠꯇ ꯇꯥꯁꯤꯟꯅꯗꯅ ꯑꯗꯨꯝ ꯆꯠꯂꯦ ꯍꯥꯏꯋꯥꯅꯦ ꯏꯃꯥ ꯍꯟꯗꯣꯛꯎꯁꯦ ꯁꯛ ꯌꯥꯝꯅ ꯀꯥꯛꯂꯤꯁꯦ ꯁꯤꯟꯊꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯍꯟꯒꯦ ꯏꯁ ꯅꯣꯏꯒꯤꯁꯦ ꯅꯃꯥ ꯅꯆꯥ ꯁꯨꯔꯦꯅ ꯐꯥꯎꯔꯤꯕ ꯀꯥꯏꯗꯨꯔꯣ ꯍꯣꯏ ꯐꯥꯎꯔꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯅꯪ ꯇꯥꯏꯕꯪꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯐꯥꯎꯕ ꯌꯥꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯐꯥꯎꯔꯤꯕ ꯅꯃꯥ ꯅꯆꯥ ꯌꯩꯊꯕ ꯇꯥꯔꯦꯗꯅ ꯀꯔꯤ ꯑꯩꯈꯣꯏꯕꯨ ꯌꯩꯊꯅꯤ ꯀꯥꯏꯅ ꯅꯪ ꯑꯣꯏꯅ ꯏꯃꯥ ꯏꯆꯥ ꯆꯪꯗꯒ ꯐꯨꯗꯦꯛꯀꯅꯤ ꯍꯥꯏꯁꯦ ꯈꯪꯗꯦꯅꯦ ꯑꯗꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯌꯥꯝ ꯐꯥꯎꯏꯅꯤ ꯃꯁꯦ ꯌꯦꯡꯅꯁꯤ illine noine illaga tumilai ni khaliro ha he aingonda tawbani isa nu pidikati adumai tawba yaroi ima tongi aseng mana sakto uthorak ledana kanagi ima ton nangbu aigi kana oidana no haujikta khonjal mengsinadana ibema ima kari kara kaina yam tawkibudubu kanano ne he kana lauganu ai na pangde ima mase ima isa sangdana masam se phoise natradi yamne henjilak tawre adu natradi yararoi ai na them naudana loinage khanbase yadre ima isa naisi is namana jana khalibu noyani sure kaina ngamlani sinine nugaini ba namana cha ayo ima sire as aya ima hai ai sinna thakki ahani ne ahal kaina manana yengma ngamdabi pukchel pikpi nangdi kupaksi saw nangdi asini ek matik chabani na ye hingsabe na khosi bo yot pro kaino na hebene hey tonori sibu kaidorogene ayo ima ayo isa chobi isa bu kaidore baba makhoi baba mu sa changdana ai bu puri ba สำคัญสิเลยนะพ่อไอ้เกรดตัว
ꯁꯝꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯅꯪꯕꯣ. ꯑꯦ ꯅꯃꯥꯅ ꯆꯥꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ? ꯃꯈꯣꯏ ꯃꯄꯥ, ꯑꯩꯒꯤ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯣ. ꯑꯩ ꯅꯪꯒꯤ ꯋꯥ ꯑꯃꯇ ꯇꯥꯅꯤꯡꯗꯦ. ꯍꯧꯖꯤꯛꯃꯛ ꯅꯃꯥꯅ ꯆꯥ ꯅꯈꯣꯏꯅꯤꯃꯛ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ. ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯕꯥꯕꯥ ꯑꯁꯨꯝ ꯑꯔꯥꯟ ꯃꯨꯟꯅ ꯊꯤꯗꯣꯛꯂꯒ ꯋꯥꯌꯦꯟꯕꯤꯌꯣ. ꯐꯨꯔꯤꯁꯦ ꯑꯩꯈꯣꯏꯅ ꯅꯠꯇꯦ, ꯃꯥꯅꯅꯦ. ꯃꯥꯅ ꯏꯃꯥ ꯏꯆꯥꯕꯨ ꯐꯨꯕꯒꯤ. ꯑꯗꯨꯒꯨꯝꯕ ꯑꯣꯏꯗꯕ ꯋꯥꯗꯣ ꯍꯥꯏꯅꯣ. ꯑꯩꯒꯤ ꯏꯆꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦ. ꯏꯆꯥ ꯃꯥꯗꯔꯣ ꯅꯆꯥꯁꯦ? ꯑꯩꯗꯤ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ? ꯀꯅꯥꯒꯤ ꯏꯆꯥ? ꯃꯄꯥ ꯃꯊꯣꯡ ꯈꯪꯗꯕ ꯃꯆꯥ ꯅꯪꯕꯣ ꯑꯩꯒꯤ ꯏꯆꯥ. ꯅꯃꯥ ꯇꯧꯉꯝꯕꯤꯁꯤꯗ ꯍꯪꯉꯨ ꯅꯄꯥ ꯀꯅꯥꯅꯣꯗꯅ. ꯃꯈꯣꯏ ꯃꯄꯥ, ꯑꯩꯕꯨ ꯐꯨ ꯆꯩꯕꯗ ꯑꯩ ꯀꯔꯤꯝꯇ ꯍꯥꯏꯗꯕꯅꯤ. ꯑꯗꯨꯕꯨ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯗ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨꯗꯤ. ꯁꯨꯝ ꯀꯞꯁꯤꯜ ꯂꯥꯎꯁꯤꯟꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕ꯭ꯔꯣ? ꯑꯩꯅ ꯁꯣꯏꯗꯅ ꯈꯨꯠ ꯌꯥꯎꯔꯛꯄ ꯁꯣꯏꯗꯅ. ꯌꯥꯋꯣ. ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯂꯒ ꯅꯪꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯈꯨꯝꯖꯤꯟꯕ ꯉꯝꯂꯅꯤ ꯈꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯍꯥꯠꯂꯣ. ꯏꯃꯥ ꯏꯆꯥꯕꯨ ꯍꯥꯠꯂꯣ. ꯅꯈꯨꯠꯇꯨ ꯄꯦꯟꯅꯕ. ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯕ ꯁꯥꯏꯅꯤ ꯃꯁꯦ. ꯃꯈꯣꯏ ꯃꯄꯥ, ꯀꯩ? ꯅꯪꯁꯤꯅꯤ ꯈꯪꯂꯕ? ꯑꯩꯉꯣꯟꯗ ꯐꯨꯕꯗꯤ ꯐꯨꯕꯅꯦ. ꯏꯃꯥꯗꯨꯗꯤ ꯃꯆꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯅꯃꯩꯅ ꯐꯥꯎꯕ ꯌꯦꯡꯕ ꯌꯥꯔꯣꯏ. ꯃꯆꯥ ꯑꯩ ꯂꯩ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩ. ꯅꯪꯒꯨꯝꯕꯅ ꯀꯩꯗꯧꯕ? ꯀꯩꯗꯧꯂꯣꯗꯣꯏꯕ? ꯏꯃꯥꯒꯤꯗꯃꯛꯇ ꯃꯆꯥ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ. ꯗꯔꯀꯥꯔ ꯑꯣꯏꯔꯗꯤ ꯃꯤ ꯐꯥꯎꯕ ꯍꯜꯂꯛꯄ ꯉꯝꯅꯤ. ꯑꯩꯕꯨ ꯍꯥꯠꯀꯤ ꯁꯤꯅꯤꯅꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯃꯥꯅ ꯆꯥꯑꯣꯏꯅ. ꯏꯃꯥ! ꯕꯦꯝꯃ, ꯃꯈꯣꯏ ꯃꯄꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯕꯥꯕꯨ, ꯀꯩꯅꯣ ꯇꯧꯕꯤꯔꯤꯕ ꯁꯤꯕꯣ? ꯏꯕꯨꯡꯉꯣ, ꯅꯪꯅ ꯈꯪꯕ ꯅꯠꯇꯦ. ꯍꯟꯗꯣ. ꯕꯥꯕꯨꯅ ꯇꯧꯔꯤꯁꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤ. ꯑꯩꯅ ꯀꯩꯗ ꯍꯦꯟꯃꯜꯂꯤꯕ? ꯁꯤꯟꯊꯥꯒ ꯅꯃꯥꯡꯗ ꯂꯦꯠꯂꯤꯕ ꯅꯆꯥꯅꯨꯄꯤ ꯑꯁꯤꯒꯁꯤ ꯑꯅꯤꯃꯛ ꯄꯥꯕꯨꯡꯒꯤ ꯅꯆꯥ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯩꯒꯤꯅꯣꯕ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤꯗ ꯃꯥꯟꯅꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯅꯪ ꯏꯆꯥꯅꯨꯄꯤ ꯇꯝꯐꯥ ꯁꯅꯥꯕꯨ ꯄꯥꯝꯗ꯭ꯔꯦ, ꯁꯤꯟꯊꯥꯕꯨ ꯑꯣꯏꯅ ꯄꯥꯝꯃꯤ ꯁꯤꯅꯤꯅꯦ. ꯕꯥꯕꯥ. ꯇꯨꯃꯤꯟ ꯂꯩꯌꯨ. ꯏꯕꯨꯡꯉꯣ, ꯑꯁꯦꯡꯕ ꯋꯥꯗꯨ ꯆꯤꯡꯅꯗꯅ ꯍꯥꯏꯌꯨ. ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯁꯤꯟꯊꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯑꯗꯨꯗꯤ ꯏꯆꯥ ꯇꯝꯐꯥ ꯁꯅꯥ ꯇꯣꯛꯂꯦ. ꯑꯩꯅ ꯁꯤꯟꯊꯥꯒꯤꯗꯃꯛꯇ ꯉꯝꯂꯣꯏꯗꯕ ꯂꯩꯇꯦ. ꯏꯕꯦꯝꯃ, ꯁꯤꯃꯗꯤ ꯌꯥꯗ꯭ꯔꯦꯅꯦꯀꯣ. ꯍꯣꯏ ꯕꯥꯕꯥ. ꯏꯕꯨꯡꯉꯣ, ꯌꯥꯔꯦ. ꯅꯪꯅ ꯄꯥꯝꯕ ꯀꯅꯥꯅ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯄꯨꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ. ꯀꯩꯅꯣ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯇꯧꯔꯤꯁꯤꯅ? ꯊꯧꯕ, ꯀꯩꯒꯤ ꯄꯥꯕꯗ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯤꯅꯣ? ꯑꯩꯗꯤ ꯑꯁꯦꯡꯕ ꯑꯗꯨ ꯂꯣꯠꯁꯤꯟꯗꯗꯅ ꯍꯥꯏꯗꯣꯛꯈꯤꯕꯅꯦ. ꯏꯃꯥ ꯏꯆꯥꯅ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯔꯦꯝꯕ ꯇꯥꯔꯒ ꯇꯣꯛꯂꯒꯗꯕ. ꯀꯩꯅꯣ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯕ ꯃꯤꯁꯤꯡꯁꯤꯕꯣ? ꯑꯔꯥꯛꯄ ꯑꯩ ꯐꯥꯎꯕ ꯉꯥꯎꯗꯧꯔꯦꯗ ꯇꯧꯔꯤꯁꯦ. 이마기 토이바 그이노바 낭나 떠럼리바시보 이마디 망제레다 이마기 붕어 낭시 온통나서 πατ디다고 낭시 이마 그나 레이터비 야오르게 아도 그나 갑리보 나빠 시래 아씨 그이노 이마 바브디 아무 판데 파모금 떠보니다 어통나 톡해다 아도 런통나 건너봐 이마 하이 마하잔다 낭다 할라게다 아씨 그이노 이마 마품 마랑 강드나 빵갑다 갑라가 아무 마품 마랑 강드나 빵부다 불얼리시보 토드라디야 낭나 떠리세 카리노바 아이나디 누피 마사 아두가 마사 강나라가 이마우 오이나바 실로 하이나 타크라가 이마우 아두부 하이도루소 하이나 타키바가 짭 마나한바 낭나 마람 오이라가 아이기 망란 까이라바네 낭 양 팠다바 마차니 낭 양 팠다바 마차니 낭 마차 이마 아이디 그나나 강니
ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯅ ꯑꯗꯨꯅ ꯂꯧꯁꯤꯅꯩ ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯤꯟꯊꯥꯗ ꯐꯨꯕꯤꯔꯝꯕ ꯑꯗꯨꯗ ꯄꯥꯈꯠꯇꯅ ꯈꯥꯝꯗꯣꯛꯂꯕꯅꯦ ꯏꯃꯥ ꯁꯤꯟꯊꯥ ꯑꯩꯅ ꯃꯇꯝ ꯈꯔꯗꯤ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯌꯥꯗꯦꯕ ꯑꯁ ꯑꯗꯨꯕꯨ ꯑꯩꯅꯔꯣ ꯏꯃꯥ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯅ ꯁꯤꯟꯕ ꯆꯂꯥꯛꯇꯨꯗꯤ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯒꯦ ꯂꯣꯏꯔꯦꯗꯀꯣ ꯑꯩ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩ ꯂꯣꯏꯔꯦꯕ ꯂꯣꯏꯔꯦꯕ ꯑꯩ ꯑꯁ ꯇꯣꯛꯑꯣꯕ ꯏꯃꯥ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯐꯪꯍꯧꯗ꯭ꯔꯁꯨ ꯄꯥꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯁꯨ ꯈꯔ ꯑꯗꯨꯝ ꯊꯨꯡꯗꯧꯔꯤꯕ ꯁꯤꯗꯤ ꯑꯁꯤꯅ ꯁꯨꯝ ꯄꯦꯟꯊꯣꯛꯂꯁꯤꯕ ꯏꯃꯥ ꯅꯪꯗ ꯄꯦꯜꯂꯣꯕ ꯅꯪ ꯄꯦꯜꯂꯣ ꯅꯪ Tayay, ꯑꯩꯗꯤ ꯏꯃꯨꯡꯁꯤꯗ ꯇꯧꯔꯤꯁꯦ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯇꯥꯇꯣꯟꯗꯣ ꯅꯨꯄꯤ ꯎꯅꯕꯅꯦꯅ ꯆꯠꯂꯒ ꯁꯥ ꯂꯥꯟ ꯇꯥꯟꯅꯔꯒ ꯍꯜꯂꯛꯂ ꯃꯥꯜꯂꯤꯗꯅ ꯑꯩ ꯑꯗꯨ ꯂꯥꯏꯔꯤ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣ ꯇayay 마도 ꯃꯥ ꯍꯥꯏꯗꯤ 에이 덤파 선아도 ꯑꯗꯨ ꯀꯩꯗꯧꯔꯒꯦ 마기 머석도 나타이면 힌토이가 머석 첩만 어두나 아이나 오이나 ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯩꯈꯣꯏ ꯇꯌꯥꯏꯒꯤ ꯋꯥꯇꯥꯁꯤꯗꯤ 이나오누비 하렴라가 아이기 누비 온토락래 하이와니 에이 수마이나 똥니디 가나나 강니 오 러로 아이니 해나 밤새디고 아이기 슬로하는 레이제예 너희나 할문먹이 떠오네 에 에이 마빠나 거리시 바바나 트로 암트 톨가 까이노 항무시 에 마니네 라우 따야 바바 아이코에 미안부 거위바보 하이 어떠이 나띠네 이샤 땀파사나 나코이 마양기 마락다기 아빠마 누파 칼라게 하이리 아두나니 이빠나 까우리베세 호이 아들이 야미 농아이 와니 바바 까람나 쯤밀레이로꼬 이샤 이비마 이샤나 아빠마 뿜바도 싱나바 레이타나 하이로 바보, ꯑꯗꯨꯗꯤ ꯍꯦꯛꯇ ꯅꯁꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯈꯜꯂꯒꯦ. ꯍꯣꯏ ꯈꯜꯂꯣ ꯏꯄꯥꯅ ꯑꯌꯥꯕ ꯄꯤꯔꯕꯅꯤ. ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯁꯣꯝꯕꯁꯦ ꯑꯁꯤ ꯑꯩꯒꯤ ꯕꯣꯔꯣꯏꯕꯗ ꯅꯁꯥꯅ ꯌꯥꯖꯔꯤ. ꯀꯔꯤꯕ ꯕꯥꯕꯥ ꯁꯤꯗꯤ ꯋꯥ ꯁꯣꯏꯗꯅ ꯀꯥꯏꯅꯔꯛꯀꯅꯤꯗ. ꯍꯥꯏ ꯌꯥꯏꯃ ꯇꯨꯃꯤꯟ ꯂꯩꯌꯨ. ꯋꯥ ꯃꯈꯥ ꯇꯥꯒꯅꯨꯀꯣ. ꯑꯩꯅ ꯅꯈꯣꯏꯗ ꯀꯔꯤ ꯍꯥꯏꯈꯤ? ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯋꯥꯅ ꯑꯔꯦꯞꯄ ꯋꯥꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯏꯆꯥꯒ ꯏꯃꯧ ꯂꯨꯍꯣꯡꯕꯤꯔꯅꯤ. ꯋꯥ ꯍꯥꯏꯕꯨ ꯃꯁꯤꯗ ꯂꯣꯏꯔꯦꯅꯦ. ꯃꯁꯤꯗ ꯀꯅꯥꯃꯠꯇꯅ ꯐꯦꯜ ꯂꯥꯎꯕ ꯌꯥꯔꯣꯏ. ꯑꯁ ꯐꯖꯔꯦꯅꯦ ꯁꯤꯗꯤ. ꯂꯤꯛꯂꯒ ꯇꯣꯛꯂꯦꯗꯅ.